MOIRANG Police Station ki manung CHANNA LEIBA MOIRANG KIYAM LEIKAI CHINGEI LAMPAK MAYADAGI ngarang AYUK Security Force ki APUNBA KHUTPU AMANA THIBA HUMBAGI THABAK CHATHABADA LONA THINKHRABA Lalhoulup Kykl ki Meeoi Fagatkhiba Aduda Khutsu Khutlai kaya Amasu FANGBA NGAMKHRE HAIRI Manipur Police Control Room dagi Thadora Chirol Amada 5.56 mm amadi 45 mm gi nongoi maru taramari 7.62 mm amadi 39 mm gi nongoi maru taruk 7.62 mm amadi 51 mm gi nongoi maru taret waki toki ahum waki toki charger mari jungle boot jura kunsra mathoi mobile phone mapanga phirol kharaga fangle hairi nakalamada Imphal East District ki Thobal Dam Police Station na koliba bumpa khulendagi su AK-56 rifle ki magazine ama bayonet ani 5.56 mm gi insas rifle ama magazine mari magazine ga konana 7.62 mm gi ma series ki ball action sniper rifle ama 12 bore ki double barrel nongoi ama magazine ga loinana .22 rifle ama 7.62 mm gi AK rifle gi maru kuntra 5.56 insas ki nongoi maru nifu 7.62 mm SLR gi nongoi maru kun 7.62 mm sniper gi nongoi maru tara 12 bore cartridge 6.22 gi nongoi maru ani number 36 hand grenade ama 40 mm gi MGL ICE hand grenade Mari MG2 UBGL gi grenade ama stun grenade ama MK3 A2 grenade ama stun cell mari gram changwa lumba TNT slab ama radio wireless ahum charger manga combat uniform jura manga BP jacket manga amadi tactical backpack ama yauri hairi Jiribam district ki Leisavi thongda ngarang CHATHABADA THIBA HUMBAGI thabak amadana pompi ani magazine amaga konana AK-47 gi rifle ama magazine amaga konana local made pistol ama local made ball operating rifle ama grenade ani detonator ama wire ga konana kilogram taret tagina mapan fawbagi lumgadaba mine bomb ama pompi bomb tarat handmade bomb ani 9 mm gi nomoi maru manga 7.62 mm gi maru manga SLR maru taraga konana fangle hairi